Pausada yumpham oiba maru oiba pau khara update tawjare. Accident jawna thawdok humda miyoi hum sire. Ngarang dagi ngasi phawbada lambi ki accident jawna tongan ba mafam humda thokiba thawdok singda miyoi hum lekana bangamdana sire. Press na pangpa pauda ngarang nongalam dai pung ani makharum taba matamda miyoi ani. Toglaga songbomblom dagi imphal tamla lakpa Bajaj scooter registration number MN1 M2389 asi imphal ukrul lambi ki Singharel Tesbor mapagi lampi matai da kham laga leiba tata truck MN014395 asida thomjin pada scooter tharok pami ado sokpadagi laikan apangam dana sire tonglok pami amana thina sokpadagi aruba phim da hospital da laikan nakre thawdok adu da laikitra pami adugi mami hoidrom bebekananda sahi kun gamatoi apok pasana tomare sokpadagi aruba phim da laikan riba miyo adugi mami na hoidrom rodi sahi kun apok pasyam kawi makoi animak lamlai esigi manung sanba hoidrom kholdagini aire Amarom New Kaitel Manbi Police Station Konba Sahipung Beles de Leipa Railway Gate Tunnel number 12 da ngara ayupung taramatorum tapa matamda Tunnel adugi matatang basaruk tagi lebakin thartun nan bada tabak su basin mi thina sok padage Laikan apa nang dana sire laikan apa mi edo Assam Kasar district ki Serigat da Bagiza part 2 dagi Naptos Barman sahi kuntraga mapan apok palai kitaba namin barmane Mag railway ki tabak suba coastal project ki senmine Mana lebak Mahak lebak nan batu da sok pada laikan ba rems da parak pada casualty da mathok tar sina siraka parak le ana law thora khibani aire ato pa thok amadana besta police station kon ba tawul awang leke part 1 da laiba ngayok pukri ki ising tamyo ama siraka ta ton leiramle price na phangba pawda laikita poimi adagi mamen konsam sundar sahi kuntra ka taruk apopo konsam intramani ka we laikai asimak tagini aire Makatarakpa atau papau amadana nampuda bil kharap pas tawro badagi parliament ki house animakta sarangna bathoki bani CPI haukiba July taraga pandagi haukiba parliament ki nongjumi phamda democracy ki chatna kanglok wangda masing chamba ki sakti sinaduna pas tawring ba bil khara nampuda pas tawro badagi lok sabha amsung rajya sabha house animakta sarangna bathoki bani madugi daita pumba prime minister Narendra Modi na pufam thogi aina CPI na phangtoragle CPI Manipur State Council ki Secretary na media da thatorakpa serol na hai eba ki maru eba masang oiba issue ke ama phana khanna na parliament ki nongchumi pham loisin ki base taxpayer sing ki chawrba senpham ari mata mahan bane COVID-19 ari seba web ki akan basa phum marak ta tangai fadana pangthok ke pembi phambado mafung phana na ba prime minister lok sabha ki speaker rajya sabha ki chairman parliamentary affairs minister office loching ba singawuri sana bada janaba purakhi da ba pham singadu house ani mukta puthok ta khanna na ba honaram labade Maroiba bill kiasu pas torumba yabagi thazaba wang na leram bane anoba pham lo hum khanaba Pegasus by where lana sin abigi wathok amade petrol amasang diesel thaw yauna tangai fadaba palom kya gi mabal wang khalakba asina sing badana tana COVID-19 na sokhalakpa singida makta government na lokaliba khanaba thorang sing miyam hukna khangana ba wafam da amade health care gi award pasing atopa da khongthang da men khanana ba wafam sing khanagani aibage Thazaba piraga na koina atopa business by khanana ba honar padiki house animakta khosem gi charang na ba thogalakpani aire Laiba ke obe isu sing asi masa khana khanana ba pungsing phawkal leptuna members in the khangandura session ahobaga presiding officers in the office and members in the pukalakba session sing khanagani aibage motion sing khanagani aibage thazaba phawba pikibane adobo onataina bada business by khanana ba honari ke babo yamna laibak thibane Serolosina makhatana hai miyam gi obe isu ke yamatam chana khana pangam khidabage Prime Minister Yauna Minister ke an opposition party sing maral siri besi masagi asobe thi debadagini haibada haiman bathogloi BJP na opposition da lairinga dedi Lok Sabha amsung Rajya Sabha animakta makhul ke breaker paidun sarangna bathogan ki bathok masing yam labaso session na nimpak chathabagi pungsing di yam khe handaki nongju mefam aduda Lok Sabha aknaba pungsing marhudara taruk ke manungta pungsing kunga mathoi ga minute 13 rom tabak session chathaki ba sina Lok Sabha ki anoba record amo ehoragane Rajya Sabha da akak na bapungsing marfudra ni 5 minute kun mathoi chatha ga bapung kun ga ni 5 minute kun mathoi rom tamak chatha ki ba atumak so another record oire India government na thamoi sen constitution amasung secularism kan ba pamla bade opposition members in the ahen ba khudong chabu pin na ba khona pham thok bane adoba sopnam lenga kumna parliamentary democracy is anaka lor wang da masing chamba ki sakti sin aduna sarang na batogan ki madugi dai da prime minister na perform thoge RTI activist ke halakpagi thagdok MISRC na report kaukre Sanapati district ki chakot thoranga mari leina na thadarakpa senfam amati kari de sinna khrabagi aiba khangtok na ba RTI tharoba activist sing telal hoglop enesan aim na hatna ba khona ba loina na kian khanganduna leire aiba pause sing the report toro kiba adoka mari leina nga si Manipur Human Rights Commission na
Manipur Human Commission State asigi DGP amri Special Secretary Home ki paukhum piraknarba khaningre. Commission asina pausi sing the follow kiba report sing the yumpham oidana Manipur ki DGP amri Special Secretary Home ki mathata case lokat bagaloinana. Thasi ki taraga taruk phawba ki banukta report pikaraknaba amri athuwa matamda activist sing atubo ngaksel ki khudong chawas pinarba khan khebane. Case asig makataba hearing August taraga taruk ta sathagani haire. Directorate of Minority Affairs ki EDP scheme ki beneficiary oikadaba sing athuwa matamda lok thokpiyo. Government of Manipur ki Minority Affairs Directorate Economics Development Program ki makata minority community sing ki applicants sing kaudun tongan ba trade grant in loan sing pin and applicants sing kauriba adu athuwa matamda beneficiary sing selection tawbiduna loan adu pithok piyo haino All Manipur Muslim Welfare Organization MMW on the minister ki sing chelakle serolodar makata na pallibadi COVID-19 ki awasai thengna kham thengna wana batana tana supam nopam leitabana kokta khudhaptun leinariba Matamasida Yum the Cell Tok Nabalambi Amba Wainaba Government of Manipur Minority Affairs Director na Economics Development Program Makata Minority Committee Singi Application Kaukebane Loinana MSDP Scheme Makata Minority Consideration Block Sing the Matam Chuna Infrastructure Development Program Sin Paikanaba Government of Manipur na Honabio Minority Area Sing Atopa Major Community Sing Kalemana Pukanaba Honariba sida minorities in the namna khundaba mafam sida asigumba development programs in paikat pinaba mari lainaba singi miyang changbiyo mamang desu MSDP gi makata tongan ba infrastructure development programs in paikat pamatamda minority concentration blocks in the asigumba programs in paikat pagi mahutta guideline gi wangda atopa mafam kaya da paikat pagi wakat kaya laikrabane asida sunatana sadvamna mandap 25 Sabu matamda mitai pangal iriya da ama phawba sabi khidaba ba sisu yamna laibak thebane asigumba san bina naiba thong amadi guideline ga wangda thabak tawba asi matungda bukhanda thogandana ba mari lenaba authority singa khona biyo karigumba asigumba thong asi yai haiduna hanna torok patarabadi Manipur Muslim organization tumina khak laituna yengduna laithokloi aina jeroloduna makatana aire makatarakpa atopa pau amadana JNV Trans Test Yaoruba Maheiroi ama positive Oiramle Manipur da noknamyo chatruk khombodra taret positive boigre mapal laikhidre Jawahar Nabodia Vidyalaya da class 6 ta tamhanna bangarang pangtok ben Trans Test da saruk Yaoruba Maheiroi ama halakpa ga laikai gi mass testing center da test tawrubada positive Oiramle exam halakpa ga mayum phawba changbadang da test tawbada gi positive Oiramba Maheiroi ado Impalis ke khurai ningthawbum laikai da gene Konta alupta laiba Saint Thomas School da hangba exam center ge room number 9 da famki makona exam lakpa madi halakpa matam da su exam asibo sili langli basina ningtina kanton tawtaba na maram oiraga center gi mapal da mina chingna chaina bangam dana tilam khe loina makona mayum da halakpa matam da legai asida nongda covid positive oiba mi yam khidabana mass testing tawrambada gi Maheiroi asisu test tawkibani aire amarom da hawkiba pung kun mari da Manipur da miyoi sing mari chatru humbatara taru covid 19 test tawbada Sadruk Humbutara Taret positive Oirake, positive Oibagi Sangna Sada 14.5 Ogre. Pungpamasi the Mapal Lakidre. Now the positive Oirakiba Mu Sadruk Humbutara Taret Asitaraga status COVID 19 positive Oikiba Mikimasing. Lagama Lissing Taruk Satre Sukna Taret Yokre. Masiluin and Haukiba Punkun Mari the positive poison like it up Mio Mapan Taraga Manipur Gioina. COVID 19 positive poison like it up Miki upon Pamasing Lissing Amaga Satruk Marfugam the Yokre. Atopapau Amadana. Taliban na Zumthong Kuding Changduna Namfuda Inkalaglipa Napi Masa Sing Makoy Kinupi Wenenaba Fare. Daily Mail ki matung ina Taliban commanders in the provincial capital Sing. Lauksilaba matung local imam Sing da long driven Napi Masa Sahi Taragani Toidagi. Nifumanga ki list Sing Makoy ki Lanmi Sing na long na naba Haikre. Taliban Makoy Kumna jihadis ni Aina Logduna Masi Angang Singasi Makoy ki prize ni Aina Loribane. Atopa Taliban commander Singh Taliban lalhauba Singh asina jung khuding mag makhoi gi prize ni haina claim tawre Afghan gi female journalist amana phongdok pada khudong thiba Singh asidagi nanthok nanba chelak pada northern Afghanistan asi Taliban gi khutta tahure magna hai jihadist group na nampuda naha oriba napi masa Singh kiduna lochaba Singh phawba koithi thiduna fagale journalist asina mai makai thadok tuna chelak pha matung mama mapa amada unaba phangkhidre loinana Kadai da satlaga kadai da lolaga makoi hingadagi abasi uhang hangle Taliban singna Syariat law ki law singasi makoi na capture tawpa mafam singda strict hoina chathale jihadi singna nabi masa sing punamak ki dun school chatpa thabak chatpa amati makoi ki makai chatpada local commander ki permission lohole aire
अरुबेद कंटेंट सिंग असि के मर ओइबा पाउ खर आसिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदागी येकबिरुबा पुनमक पठागा जरि चैनल असिन तोमदा कानारबदि सब्सक्राइब तौबिद्रिबसिन सब्सक्राइब तौबिरम बोलोइना लाइक एंड शेयर तौबसु काविगनु पुनमक पो अमुक हना थागा जरि